Welcome to Manipuri Story Collection Official. Ichanbu manak nakna chingsillaga maya chiklaga nongdairembana hairei madu yaroi nangi nungsiba aingonda pigadabani mingonda pithokpa yaroi aina thingani aina yetgani ngasi nangna aigi thamoi thugaire nangna thugaiba aigi thamoi se nangna amuk nongna semgatgadabani semgotloi haina chenbasu yaroi chahi chama mapok chama changlabasu semgataba yaroi nangi chimbaldagi kamthorakliba wahai ahumduna Aibuso hingna hatlabani kaisu kaide asiba macha ngaktani adubu hingna siraba aibo nangna hingba misak ama nongna ohengadabani nawa laude thado punsigi nangbu nungshiroi muklaga khudangdo nanthokna bohotnarei adubu nongdairembana hina chena paisilaga mid I kana ichangi khudangda yinglei asawbaga loinana siriba gari do phoidatli aina kari haiki Aigi wabu thawaidaba aigi khudulbu latnaba ayoima masana masagi khudang chena paisinje ichan tanau bi ningolgi khudangni dakpham ta khinimi paisabana masagi khusinna khak thengzadabo unsani pamuna sitnana thamjabani nongdaire mana akanba saphoga loinana phoidat lakhiba gari dugi machekna ningolgi khudangdo khetat piramle Kalli China do ichangi maphamda yamna China do kanman khibana mittagi mapi su tarakle Paisalli ba khuttu nam khaiduna angang ba ikheng su chentharakle ba ikheng du bu yinglaga nongdairembana magi bag tagi glass na chanba angang ba rose ama puthoraklaga pendana laurei Nangidamak aina maphamsida tamna bo anabada kaya wakhi nang khangbro Nangna reject tawribado aibu laknaribani khanjakhibani nangidama harau dedi dei leijarakpa khudolse mamal lehendaba natro nangi ikhengna khudangdagi chenthaba aduga aigina thamoidagi sakudana ikheng chenthaba khenaba leiti mamal leitraba khudolse nangonda piroi aingonda su thamaroi hairaga sapho kanna leimaida langkhaikhre pungchai chaire mafamdo nongdairembago onsinnabasu ngamdre ichan Mapukni nungsina hik kapthorakle phamtharaga thokliba ikhengado setliba phanek tuda taisillaga kapna hairei nungsib asip ophagiro aingonda nungsi hairakpa khuding aina nungsigadro aigi su thamoi pale aina nungsiba mangonda aigi thamoi pithokhibane masida nangna aibu yeknabagom khanbadi langani asuk thina sokhanba nangbu aina punsigi ngakpiroi Thokliba ido khazi khaklakpada mapi phatpa taithoklaga hagattuna nongdairembabu yinglaga nangbu aina punsigi nungsiba ngamoi khudangdu paisillaga chatkhre ichan nongdairemba tumin leplaga leihawi matamdo class loikhiba matam oibana makhoi ani takhanabado makhoi ani nattaba atopa kanana su khanghaude isan chatkrabada nongdairembagi mitludagi Ningba kaibagi pirang marik achauba ama tamna chentharei pirang duga loinana nongdairembana chatkriba mabu yinglaga hayawi adubu eide nangbu punsigi nungsigani mapidu phatpat taithoklaga makhong thangba hawi maralei zadraba rose ado leimaida ichandagi chenta hoba I marik singdugi nakanda taaduna leire Tahori balay aduna pakhang leisa anibo thamoi sokni yenghauri Isan na get yorakpada khaba sugari thozilai mangak thindoklaga hairami Lairamo A block ta changluraga thorai khaba Gari dagi kumtharaklaga harauna kauge tawzabani adobu ichangi matawda pakhana Kaidore kapuramo Mangak nomi khaba hina pakhatle Kaigino aingonda hayo Kaisu tawde
ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯄ ꯀꯨꯏꯅ ꯉꯥꯏꯍꯟꯕꯒꯤꯔꯣ ꯅꯪ ꯂꯥꯛꯑꯔꯣꯏꯗ꯭ꯔꯥ ꯈꯜꯂꯨꯔꯦ ꯑꯁ ꯑꯩꯗꯤ ꯃꯤꯍꯣꯜꯒ ꯌꯧꯔꯨꯔꯦ ꯌꯥꯝ ꯀꯨꯏꯅ ꯉꯥꯏꯍꯟꯕꯒꯤ ꯁꯣꯏꯈ꯭ꯔꯦ ꯃꯇꯨꯡ ꯇꯧꯖꯔꯔꯣꯏ MUꯗ ꯌꯥꯝ ꯀꯨꯏꯅ ꯃꯤ ꯉꯥꯏꯅꯔꯨꯔꯦ ꯊꯦꯡꯕꯗꯨꯗ ꯌꯦꯟꯁꯥꯡ ꯂꯧꯕ ꯆꯠꯂꯔꯣꯏꯁꯤꯔꯅ ꯈꯟꯕꯅꯦ ꯑꯗ ꯄꯤꯖꯅꯤꯡꯕ ꯀꯧꯕꯅꯤꯅ ꯆꯠꯂꯨꯔꯕ ꯂꯥꯛꯑꯣ ꯊꯤꯜꯂꯝꯃꯒꯦ ꯊꯣꯡ ꯍꯥꯡꯗꯣꯛꯄꯤꯔꯒ ꯀꯥꯈꯠꯍꯜꯂꯤ ꯏꯆꯟꯁꯨ ꯈꯥꯕꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯖꯩ ꯈꯨꯠꯇ ꯁꯣꯛꯂꯤꯕꯗꯣ ꯎꯍꯟꯈꯤꯗ꯭ꯔꯦ ꯈꯥꯕ ꯅꯣꯛꯐꯦꯠ ꯇꯧꯔꯝꯂꯒ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯅꯕ ꯃꯈꯣꯡ ꯊꯥꯡꯈ꯭ꯔꯦ ꯃꯇꯥꯡꯁꯤꯗ ꯅꯣꯡꯗꯥꯏꯔꯦꯝꯕ ꯕꯨꯂꯦꯠ ꯊꯧꯗꯣꯔꯛꯂꯦ ꯏꯆꯟꯕꯨ ꯅꯨꯡꯁꯤꯅ ꯄꯤꯔꯣꯏꯅꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯂꯝꯂꯒ ꯈꯥꯕꯅ ꯃꯥꯕꯨ ꯎꯍꯜꯂꯝꯗ ꯊꯧꯗꯣꯛꯈ꯭ꯔꯦ ꯈꯥꯕꯁꯨ ꯗ꯭ꯔꯥꯏꯚꯔ ꯁꯤꯠꯇ ꯐꯝꯂꯒ ꯊꯧꯗꯣꯔꯛꯂꯦ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯃꯥꯡ ꯊꯧꯔꯤꯕꯗꯨ ꯎꯕꯗ ꯏꯆꯟ ꯍꯩꯅꯕ ꯑꯣꯏꯗꯦ ꯏꯆꯟꯅ ꯎꯔꯁꯅꯨ ꯃꯇꯥꯒꯨꯝ ꯅꯣꯡꯗꯥꯏꯔꯦꯝꯕꯁꯨ ꯃꯥꯅ ꯉꯁꯥꯏ ꯃꯨꯟꯈꯤꯕ ꯒꯥꯔꯤꯗꯣ ꯂꯝꯕꯤꯗ ꯂꯪꯊꯣꯛꯂꯝꯂꯒ ꯃꯌꯨꯝꯒꯤ ꯂꯩꯔꯛꯇꯨꯗ ꯊꯧꯖꯤꯟꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ ꯏꯆꯟꯒꯤ ꯃꯣꯕꯥꯏꯜ ꯔꯤꯡ ꯈꯤꯡꯂꯛꯄꯗ ꯇꯨꯝꯂꯝꯕ ꯑꯅꯤꯗꯣ ꯇꯨꯝꯕ ꯀꯥꯏꯔꯦ ꯑꯇꯣꯞꯄ ꯐꯃꯨꯡꯗ ꯇꯨꯝꯂꯤꯕꯤ ꯂꯩꯁꯅꯥꯅ ꯁꯥꯎꯔꯪꯅꯅ ꯂꯥꯎꯔꯛꯏ ꯅꯋꯥ ꯐꯣꯟ ꯇꯧꯔꯛꯏꯗꯣ ꯄꯥꯏꯕ ꯀꯩꯗꯧꯒꯦ ꯇꯨꯝꯕ ꯊꯨꯒꯥꯏꯔꯦ ꯏꯆꯟꯁꯨ ꯀꯣꯜ ꯄꯥꯏꯈꯠꯂꯤ ꯀꯩꯗꯧꯔꯒꯦ ꯀꯩꯒꯤꯅꯣ ꯇꯟꯈ꯭ꯔꯦꯗ ꯍꯣꯏ ꯌꯥꯝ ꯇꯟꯅ ꯐꯃꯨꯡꯗꯩ ꯀꯨꯝꯊꯔꯒ ꯃꯁꯝ ꯃꯅꯥ ꯇꯥꯁꯤꯟ ꯈꯣꯝꯖꯤꯜꯂꯤ ꯂꯩꯁꯅꯥꯅ ꯍꯤꯞꯅ ꯍꯪꯉꯛꯏ ꯅꯋꯥ ꯂꯥꯛꯑꯦ ꯍꯥꯏꯕ꯭ꯔꯣ ꯂꯥꯛꯇꯦ ꯗꯌꯥꯜꯅꯤ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯇꯕ ꯊꯣꯛꯎꯁꯤ ꯂꯥꯎ ꯋꯥꯊꯤ ꯉꯥꯡ ꯂꯩꯅꯨ ꯀꯩꯗꯧ ꯊꯣꯛꯆꯗꯣꯏꯕ ꯊꯣꯛꯑꯣꯏ ꯑꯣ ꯂꯩꯍꯧꯔꯣ ꯅꯨꯄꯥ ꯀꯥꯏꯅ ꯊꯣꯛꯀꯦ ꯂꯩꯁꯅꯥꯅ ꯁꯣꯜꯍꯧꯋꯤ ꯏꯆꯟꯁꯨ ꯒꯦꯠ ꯍꯥꯡꯂꯒ ꯊꯣꯔꯛꯏ ꯅꯣꯡꯗꯥꯏꯔꯦꯝꯕꯁꯨ ꯌꯥꯎꯔꯝꯕꯗ ꯄꯤꯁꯨꯝ ꯁꯨꯛꯊꯩ ꯗꯌꯥꯜꯅ ꯈꯥꯎ ꯑꯃ ꯏꯆꯟꯗ ꯄꯤꯁꯤꯜꯂꯛꯏ ꯃꯗꯨ ꯌꯦꯡꯂꯒ ꯀꯩꯅꯣꯕꯣ ꯅꯣꯡꯗꯥꯏꯔꯦꯝꯕꯗ ꯅꯪꯅ ꯐꯅꯦꯛ ꯂꯩꯌꯨ ꯍꯥꯏꯔꯛꯑꯦꯗꯥꯏ ꯑꯗꯨꯏꯅꯤ ꯀꯩꯅꯣ ꯏꯆꯟ ꯌꯦꯡꯂꯛꯏ ꯅꯣꯡꯗꯥꯏꯔꯦꯝꯕꯗ ꯑꯃꯗꯁꯨ ꯊꯣꯛ ꯍꯥꯏꯗꯣꯔꯛꯏ ꯊꯧꯁꯥꯗꯅ ꯂꯧꯁꯜꯂꯣ ꯗꯌꯥꯜꯅ ꯂꯩꯁꯅꯥ ꯀꯩꯗꯧꯍꯧꯒꯦ ꯇꯨꯝꯍꯧꯕꯅꯤ ꯀꯥꯏꯅꯔꯅꯤ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯇꯦ ꯍꯥꯏꯍꯧꯕꯅꯤ ꯅꯣꯡꯗꯥꯏꯅ ꯐꯖꯗ꯭ꯔꯁꯨ ꯄꯥꯝꯗ꯭ꯔꯁꯨ ꯍꯥꯏꯔꯣ ꯃꯍꯨꯠ ꯄꯤꯔꯛꯀꯦ ꯌꯥꯔꯦ ꯍꯨꯠ ꯂꯩꯔ ꯆꯪꯈ꯭ꯔꯦ ꯗꯌꯥꯜꯅ ꯆꯪꯈꯤꯅꯤ ꯍꯦꯛꯇ ꯅꯣꯡꯗꯥꯏꯅ ꯂꯋꯥꯏ ꯅꯨꯄꯤ ꯀꯥ ꯌꯧꯔꯛꯄꯗ ꯏꯆꯟ ꯁꯥꯎꯕꯤꯡ ꯇꯧꯏ ꯗꯛ ꯐꯝꯊꯩ ꯐꯃꯨꯡꯗꯨꯗ ꯂꯩꯁꯅꯥꯅ ꯀꯔꯤ ꯄꯤꯔꯝꯃꯤꯅꯣ ꯈꯨꯝꯗꯦ ꯈꯥꯎꯗꯣ ꯍꯩꯗꯣꯛꯏ ꯂꯩꯁꯅꯥ ꯌꯥꯝ ꯕꯤꯠ ꯂꯩꯇꯅ ꯅꯪ ꯀꯣꯂꯦꯖ ꯐꯅꯦꯛ ꯂꯩꯇ꯭ꯔꯕꯣ ꯂꯩ ꯉꯁꯥꯏ ꯈꯨꯠ ꯁꯣꯛꯄꯗ ꯏ ꯇꯩꯈ꯭ꯔꯕ ꯑꯗꯨꯏꯅꯤ ꯑꯗꯨꯒ ꯅꯪꯗꯤ ꯗꯌꯥꯜꯗ ꯀꯩꯒꯤ ꯍꯥꯏꯔꯤꯕ ꯑꯩꯉꯣꯟꯗ ꯍꯥꯏꯗꯈꯦ ꯅꯪꯁꯨ ꯌꯥꯝ ꯄꯛꯁꯤꯜꯂꯛꯇ꯭ꯔꯦ ꯀꯣꯛꯇꯣ ꯑꯧꯔꯣ ꯑꯩ ꯁꯥꯎꯔꯛꯀꯅꯤ ꯈꯣꯏꯗꯧ ꯂꯪꯈꯠꯄꯅꯦ ꯅꯪ ꯅꯋꯥꯗꯣ ꯅꯪꯒꯤ ꯈꯝꯕꯜꯂꯤꯅꯦ ꯀꯥꯏ ꯇꯧꯔꯛꯀꯅꯨ ꯂꯩꯁꯅꯥ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯌꯦꯡꯁꯨ ꯌꯦꯡꯂꯛꯈꯤꯗ꯭ꯔꯦ ꯐꯗꯤ ꯁꯥꯄꯣꯟ ꯄꯥꯏꯔꯒ ꯐꯦꯠ लाउरा थोख्रे इचनसु फनेक तो हाइफेट येंगी अलार्म क्लॉक अमसु यावरई अंगांगमा मचुनी मदुबु थांगतलगा येंगलुबदा पिक्ट्रो पिकना मये खरा थारिबदो उरई मिट सुकचिलगा येंगी सोंथांगना सुपाई माय वर्ल्ड n+a इस अंगांग मचा याम थी दाइना तयालगी को लाकपदा फट पाइखली चैरई इचंदा नत्ते नोंगदारेंबदा फनेक लयो हाइबे मुत एंगोंदा हाइबे याद्रोबा हा आई सिमी तोपलो अस तयाल आई को याम गावे खनबा होरकनो मदुई मीदो ngौरी फैली तौब्र कैनोम तौई मसी वासे खाबे मांगदा पलकनो सालान ताननी मथा इसा सागना इचन सु तयाल दा वामेलेई तयाल सु तपथरगा नोंगदारेंबसे मबु फत्तबा मीदी नतबनी यारे थागलानो अदो नंगना हाइबदा मदुई मीदो दिल्ली तमनी हाइखिदा औ हाइखिबनी एग्जाम हाइदोक्ट्रिङिदा ममा मपादा डॉक्यूमेंट का लोई पिथोख्रपोनी अदुगा कमाइना सिदा तमइबा हो आइगा तमिना दोइनेना नमफुदा तमइनेये दिल्ली चलगा ममा मपादा डॉक्यूमेंट सिंग मुल्लुइना हाइ निंगाइ फत्ती मोइ मचेना वारी साराइबा थेमा लोइनो मंगोंदी हेना फबा मी लैरोय अखोइनसु खा सेमदोपियो हाइरे याम फै मोइ मुंगदो तानिंगक्ट्रे थामे लैसनागा वारी साव इसौ याम लांगिबनी मंगोंदे फोन तोरकपै महुत एंगोन तोरकपै अखोइ अनिगी मरुप ओइबै मरीसे खलाप थोकनरसे फर्स्ट प्रायोरिटी दो मंगोंदा हाना पि अदुगा सेकेंड प्रायोरिटी ना आइदा थामो माइ नोंग दाइरेंबा हाइबा मिनाइ मचादो सेकेंड प्रायोरिटी दा थामदी नंग सिरे अदो
ꯀꯣꯜ ꯀꯛꯊꯠꯂꯒ ꯇꯝꯄꯥꯛꯇ ꯊꯝꯃꯤ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯀꯞꯂꯒ ꯍꯥꯏꯔꯛꯈꯤꯕꯗꯣ ꯅꯤꯡꯁꯤꯡꯂꯛꯏ ꯑꯗꯨꯒ ꯑꯁꯣꯛꯄ ꯈꯨꯗꯥꯡꯗꯣ ꯌꯦꯡꯂꯒ ꯅꯥꯟꯖꯩ ꯑꯩꯅ ꯃꯉꯣꯟꯗ ꯁꯤꯗ ꯇꯝꯕꯤꯌꯨ ꯍꯥꯏꯈꯤꯕ꯭ꯔꯣ ꯃꯋꯥ ꯂꯧꯗꯦ ꯆꯤꯟꯗ ꯍꯥꯏꯖꯔꯕꯁꯨ ꯏꯆꯟ ꯃꯤꯑꯣꯏꯕꯅꯤ ꯅꯨꯄꯤꯅꯤ ꯊꯃꯣꯏ ꯃꯆꯥ ꯑꯃꯗꯤ ꯄꯥꯜꯂꯤ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯍꯥꯏꯔꯛꯈꯤꯕꯗ ꯑꯔꯥꯟꯕ ꯌꯥꯎꯈꯤꯗꯦ ꯑꯗꯨꯕꯨ ꯃꯥꯒꯤꯁꯨ ꯑꯔꯥꯟꯕ ꯌꯥꯎꯈꯤꯗꯦ ꯅꯨꯡꯁꯤꯕ ꯄꯣꯛꯇꯕ ꯃꯤꯁꯛ ꯑꯃꯗ ꯅꯨꯡꯁꯤꯕ ꯁꯥꯕꯁꯨ ꯉꯝꯗꯕꯅꯤ ꯑꯗꯨꯕꯨ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯊꯃꯣꯏ ꯁꯣꯛꯅ ꯌꯦꯡꯂꯛꯈꯤꯕ ꯃꯤꯠꯌꯦꯡ ꯑꯃꯗꯤ ꯋꯥꯍꯩꯅ ꯉꯁꯤ ꯃꯥꯕꯨ ꯂꯥꯡꯇꯛꯅꯍꯜꯂꯤ ꯂꯩꯇꯥꯐꯝꯁꯨ ꯈꯪꯍꯟꯗ꯭ꯔꯦ ꯃꯥꯒ ꯀꯥ ꯑꯃꯠꯇꯗ ꯂꯩꯃꯤꯟꯅꯔꯤꯕ ꯂꯩꯁꯅꯥꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯀꯤ ꯋꯥꯔꯤ ꯑꯃꯠꯇ ꯇꯝꯊꯣꯛꯂꯨꯗ꯭ꯔꯦ ꯄꯤꯛꯂꯤꯉꯩ ꯇꯤꯟꯅꯔꯛꯄ ꯇꯌꯥꯜꯗꯁꯨ ꯅꯣꯡꯗꯥꯏꯔꯦꯝꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯎꯪꯈꯠꯅꯔꯤꯕꯗꯨ ꯇꯥꯟꯅꯔꯨꯗ꯭ꯔꯦ ꯊꯨꯞꯁꯤꯟꯗꯨꯅ ꯊꯝꯂꯤ ꯀꯌꯥꯝ ꯀꯨꯏꯅ ꯊꯨꯞꯁꯤꯟꯗꯨꯅ ꯊꯝꯕ ꯉꯝꯒꯅꯤ ꯍꯧꯔꯛꯄꯗ ꯉꯥꯏꯔꯤꯕ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯆꯪꯁꯤꯜꯂꯛꯄ ꯅꯨꯡꯁꯤ ꯈꯣꯡꯖꯪꯗ ꯏꯆꯟ ꯃꯀꯣꯛ ꯉꯥꯎꯕ ꯍꯧꯔꯛꯂꯦ ꯀꯨꯏꯁꯤꯜꯂꯛꯂꯕꯗꯤ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯈꯟꯊꯔꯨꯕꯗ ꯀꯤꯕ ꯇꯨ ꯁꯨꯡꯕ ꯄꯣꯛꯂꯛꯂꯕꯅꯤ ꯅꯨꯃꯤꯗꯥꯡꯅꯤ ꯅꯣꯡꯗꯥꯏꯔꯦꯝꯕ ꯇꯦꯕꯜ ꯃꯥꯡꯗ ꯐꯝꯂꯤ ꯏꯀꯣꯛ ꯀꯣꯛꯄ ꯇꯦꯕꯜ ꯅꯠꯇꯦ ꯂꯥꯏꯔꯤꯛ ꯃꯔꯣꯟ ꯊꯝꯂꯤꯕ ꯇꯦꯕꯜꯅꯤ ꯂꯥꯏꯔꯤꯛꯀ ꯃꯔꯤ ꯂꯩꯅꯗꯕ ꯄꯣꯠꯁꯛ ꯑꯃꯠꯇ ꯊꯝꯗꯦ ꯆꯃꯣꯠꯁꯨ ꯇꯧꯗꯦ ꯇꯔꯨ ꯇꯅꯥꯟ ꯊꯝꯖꯩ ꯑꯦꯀꯥꯗꯦꯃꯤꯛ ꯁꯦꯂꯦꯕꯁ ꯆꯟꯕ ꯂꯥꯏꯔꯤꯛꯇꯒꯤ ꯖꯦꯅꯔꯦꯜ ꯑꯣꯏꯕ ꯂꯥꯏꯔꯤꯛꯅ ꯅꯝꯅ ꯊꯝꯂꯤ ꯃꯄꯥꯜ ꯊꯣꯡꯗ ꯎꯠꯊꯣꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧꯒ ꯆꯥꯟꯅꯗꯕ ꯉꯥꯛꯅꯤ ꯃꯅꯨꯡꯗ ꯇꯧꯔꯤꯕ ꯅꯣꯡꯗꯥꯏꯔꯦꯝꯕ ꯃꯍꯥꯛꯅ ꯀꯨꯔꯥꯡꯕꯥꯜꯅ ꯃꯤꯑꯣꯏꯕꯒꯤ ꯃꯁꯛ ꯂꯦꯞꯄ ꯌꯥꯗꯦ ꯍꯥꯏꯕꯗꯨꯔꯥ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯎꯠꯂꯤꯕ ꯇꯧꯔꯤꯕ ꯈꯨꯗꯤꯡ ꯐꯥꯛꯗꯣꯛꯂꯤꯕ ꯂꯥꯏꯔꯤꯛꯇꯨꯗ ꯃꯤꯠꯌꯦꯡ ꯊꯝꯂꯕꯁꯨ ꯋꯥꯈꯜꯗꯨꯗꯤ ꯏꯆꯟꯒꯤ ꯃꯅꯥꯛꯇ ꯄꯥꯏꯈ꯭ꯔꯦ ꯂꯥꯏꯔꯤꯛꯀꯤ ꯆꯦꯅꯥꯗꯨꯁꯨ ꯏꯆꯟꯒꯤ ꯅꯨꯡꯁꯤꯕ ꯁꯛꯇꯝ ꯆꯣꯡꯊꯣꯔꯛꯂꯦ ꯈꯪꯍꯧꯗꯦ ꯈꯖꯥꯏ ꯆꯤꯡꯂꯞ ꯇꯧꯖꯩ ꯅꯣꯛꯐꯦꯠ ꯆꯣꯏꯔꯣꯜ ꯂꯣꯜꯂꯛꯏ ꯅꯨꯡꯁꯤꯗ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯍꯥꯏꯕꯨ ꯅꯨꯡꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯔꯒꯁꯨ ꯂꯩꯔꯅꯤꯗ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯪꯅꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤꯍꯟꯒꯅꯤ ꯑꯩ ꯈꯛꯅ ꯅꯪꯕꯨ ꯅꯨꯡꯁꯤꯖꯕ ꯇꯥꯍꯜꯂꯣꯏ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯤꯕꯁꯤꯗꯒꯤ ꯇꯥꯗ ꯅꯪꯅꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤꯍꯟꯒꯅꯤ ꯑꯩꯅ ꯍꯦꯟꯕꯁꯨ ꯄꯥꯝꯗꯦ ꯅꯪꯅ ꯋꯥꯠꯄꯁꯨ ያሮይ ꯅꯪꯕꯨ ꯅꯨꯡꯁꯤꯕꯁꯨ ꯑꯩꯒꯤ ꯏꯊꯧꯅꯤ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯍꯟꯕꯁꯨ ꯑꯩꯒꯤ ꯏꯊꯧꯅꯤ ꯅꯪꯕꯨ ꯁꯦꯟꯅꯕꯁꯨ ꯑꯩꯒꯤ ꯏꯊꯧꯅꯤ ꯅꯪꯒꯤ ꯊꯃꯣꯏꯕꯨ ꯈꯨꯗꯨꯝ ꯆꯟꯕꯁꯨ ꯑꯩꯒꯤ ꯏꯊꯧꯅꯤ ꯅꯪꯕꯨ 이나ꯛꯇ ꯂꯩꯍꯟꯕꯁꯨ ꯑꯩꯒꯤ ꯏꯊꯧꯅꯤ ꯇꯧꯕꯗꯕꯨ ꯐꯤꯖꯤꯀꯦꯜ ꯁ꯭ꯇ꯭ꯔꯦꯡ ꯁꯤꯖꯤꯟꯅꯔꯒ ꯅꯪꯒꯤ ꯊꯃꯣꯏꯕꯨ ꯈꯨꯗꯨꯝ ꯆꯜꯂꯣꯏ 이나ꯛꯇꯁꯨ ꯊꯝꯂꯣꯏ ꯃꯦꯟꯇꯦꯜꯂꯤ ꯁ꯭ꯔꯨ ꯅꯤꯡꯉꯥꯏ ꯇꯧꯔꯒ ꯅꯪꯕꯨ ꯈꯨꯗꯨꯝ ꯆꯜꯂꯒ ꯐꯥꯒꯅꯤ ꯆꯣꯔꯣꯜꯗꯨꯒ ꯂꯣꯏꯅꯅ ꯈꯨꯕꯤꯁꯨ ꯂꯝꯖꯦꯜ ꯊꯥꯔꯦ ꯇꯌꯥꯜꯅ ꯄꯤꯔꯛꯈꯤꯕ ꯑꯦꯅꯤꯃꯤ ꯍꯥꯏꯅ ꯁꯦꯞ ꯇꯧꯕ ꯏꯆꯟꯒꯤ ꯋꯥꯆꯦꯞꯇ ꯁꯦꯟ ꯇꯧꯈ꯭ꯔꯦ ꯑꯣꯟꯂꯥꯏꯟ ꯂꯩꯔꯤ ꯏꯆꯟ ꯁꯦꯟ ꯇꯧꯈꯤꯕꯒ ꯁꯤꯟ ꯇꯧꯔꯛꯏ ꯑꯗꯨꯕꯨ ꯔꯤꯄ꯭ꯂꯥꯏꯗꯤ ꯂꯥꯛꯇꯦ ꯅꯣꯡꯗꯥꯏꯔꯦꯝꯕ ꯃꯣꯕꯥꯏꯜ ꯁ꯭ꯀ꯭ꯔꯤꯟ ꯌꯦꯡꯂꯒ ꯃꯁꯥꯗꯨ ꯆꯤꯌꯔꯗ ꯄꯨꯂꯞ ꯉꯥꯊꯩ ꯔꯤꯄ꯭ꯂꯥꯏ ꯉꯥꯏꯔꯤꯕꯅꯤ ꯃꯥꯒꯤꯗꯣ 이천수 ꯋꯥꯆꯦꯞꯇ ꯌꯦꯡꯂꯒ ꯂꯩꯁꯅꯥꯗ ꯆꯕꯦꯡ ꯉꯥꯡꯂꯤ ꯅꯣꯏ ꯅꯋꯥꯗꯨꯅ ꯕꯤꯂꯦꯟ ꯃꯀꯣꯛꯇꯣ ꯌꯥꯝ ꯊꯥꯒꯠꯂꯦ ꯇꯤꯟꯅꯍꯟꯒꯅꯨ ꯑꯩꯅ ꯍꯥꯏꯕꯗ ꯌꯥꯗ꯭ꯔꯦ ꯌꯥꯝ ꯐꯩ ꯑꯗꯨ ꯑꯗꯥ ꯇꯧꯏ ꯅꯋꯥꯗꯣ ꯃꯥꯡꯍꯟꯅꯤꯡꯗ꯭ꯔꯗꯤꯅꯦ ꯀꯟꯅꯕ ꯍꯣꯠꯅꯖꯧ ꯅꯠꯇ꯭ꯔꯗꯤ ꯀꯞꯁꯅꯤꯀꯣ ꯂꯩꯁꯅꯥꯗꯨ ꯃꯊꯥ ꯏꯁꯥ ꯁꯥꯒꯠꯅ ꯈꯨꯝꯂꯛꯏ ꯑꯩꯁꯨ ꯍꯥꯏꯕꯅꯤ ꯌꯥꯗꯦ ꯃꯗꯨꯏ ꯅꯨꯄꯥꯗꯣ ꯃꯍꯥꯛꯀꯤ ꯇꯥꯀꯨꯅꯤ ꯇꯥꯀꯨ ꯉꯥꯎꯁꯤꯟꯅꯕꯗꯁꯨ ꯂꯣꯏꯕꯅꯤ ꯃꯄꯥ ꯊꯤꯀꯥꯗꯥꯔꯅꯤ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯌꯥꯝ ꯃꯨꯛꯄꯅꯤ ꯃꯉꯛ ꯃꯔꯨꯁꯨ ꯌꯥꯝ ꯇꯤꯡꯕꯅꯤ ꯃꯤ ꯎꯁꯤꯠꯇꯕꯁꯨ ꯃꯀꯣꯛꯅꯤ ꯅꯦꯁꯥꯒ ꯕꯥꯔꯤꯗ ꯆꯥꯔꯝꯗꯣꯏꯅꯤ ꯃꯥꯒ ꯇꯤꯟꯅꯕ ꯏꯅꯥꯎꯕ ꯍꯥꯏꯗꯨꯁꯨ ꯌꯥꯝ ꯐꯠꯇꯕꯅꯤ ꯅꯪꯁꯨ ꯅꯃꯥꯟꯅꯕ ꯅꯠꯇ꯭ꯔꯣ ꯕꯦꯁ ꯐ꯭ꯔꯦꯟ ꯅꯠꯇ꯭ꯔꯣ ꯍꯥꯏꯌꯨ ꯄꯨꯟꯅ ꯍꯥꯏꯃꯤꯟꯅꯁꯤ ꯍꯣ ꯏꯃꯥꯟꯅꯕ ꯑꯣꯏꯔꯁꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯅꯪ ꯂꯩꯔꯃꯤꯅ ꯑꯗꯨꯒ ꯑꯩꯁꯨ ꯈꯥꯕ ꯂꯩꯔꯦꯗꯅ ꯏꯁ ꯈꯥꯕꯒ ꯑꯩꯒꯅ ꯅꯣꯏꯅꯤꯒꯤ ꯃꯔꯨꯞ ꯑꯣꯏꯕꯩ ꯃꯔꯤꯗꯣ ꯊꯠꯂꯦ ꯁꯤꯔꯕ ꯅꯪꯒꯤꯗꯣ ꯑꯁ ꯅꯠꯇꯦꯗ ꯑꯆꯨꯝꯕꯗꯣ ꯍꯥꯏꯕꯅꯤ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯖꯦꯟꯗꯔ ꯃꯥꯟꯅꯔꯝꯃꯗꯤ ꯐꯗꯧꯅꯤ ꯈꯟꯕꯁꯨ ꯌꯥꯎꯔꯛꯏ ꯑꯗꯣ ꯅꯪꯅ ꯕꯤꯂꯦꯟ ꯅꯨꯄꯥꯗꯣ ꯃꯨꯟꯅ ꯈꯪꯉꯤꯗꯣ ꯀꯃꯥꯏꯅꯅꯣ ꯍꯣꯏ ꯕꯦꯝꯃ ꯀꯛꯆꯤꯡꯗ ꯏꯃꯥꯟꯅꯕꯤ ꯑꯃ ꯀꯟꯅ ꯇꯥꯟꯅꯔꯝꯃꯦ ꯑꯗꯨꯗ ꯈꯪꯍꯧꯔꯤꯅꯤ ꯃꯥꯅ ꯃꯤ ꯀꯌꯥꯝ ꯎꯁꯤꯠꯇꯒꯦꯕꯣ ꯏꯃꯥꯟꯅꯕꯤꯗꯨꯅ ꯍꯥꯏꯕ ꯌꯥꯗꯦ ꯅꯣꯡꯉꯥꯟꯕꯗꯅꯦ ꯑꯩꯉꯣꯟꯗ ꯃꯣꯟꯁꯤꯜꯂꯛꯄꯅꯦꯃꯤ ꯑꯦ ꯑꯁꯦꯡꯕꯩꯔꯣ ꯏꯆꯟꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯒꯨꯝ ꯇꯧꯏ ꯂꯩꯁꯅꯥꯁꯨ ꯃꯥꯅ ꯈꯪꯕꯗꯨ ꯇꯝꯊꯔꯛꯏ ꯑꯩꯁꯨ ꯃꯁꯤꯗꯤ ꯃꯤ ꯎꯁꯤꯠꯃꯟꯗꯦꯅ ꯏꯅꯥꯎꯕꯗ ꯄꯥꯝꯃꯤ ꯍꯥꯏꯖꯟꯕꯅꯤ ꯑꯦ ꯑꯗꯩ ꯑꯅꯤꯃꯛ ꯆꯦꯟꯈꯤ ꯃꯗꯨꯗꯩ ꯊꯥ ꯑꯃ ꯎꯈꯤꯗ꯭ꯔꯦ
खरा लेरगा अमो अतोपा नुपीदा हौख्रे थाओइना कोइब्रसु कोइदमनी लक्नबा नुंगाइबे लक्नरिनी अदुदा ngakpa amana nongdairembase nupini yang ngaunabani mangonda ngaubasingdudi ahna yengde moina koigi harasu nupina koiba yaba nupa natti maraido magi ichan bisum sukchillaga saktaduga mana koigi habada kanani yabinina adobudi sel paiba masani dana kari awat palegi nupi ani ahum adom lon khini lairik haira kaisu haitamni chemistry ki coaching supulle test tawbada pass anta tawba yaudamni fail ngaktan natraga test absent oiba jut yam jadamne mi phut aman mai private school da tamba phangdabaine cc da tamini hainabani paksai haidorakpada asipo walibani bema kaksingi imanabi tu yam khangbani asumna nongdairembagi maramda miwa ngangnaringi nongdairembagi text paisilai soikibai kaiboy khubidu phatnam lubada khudakta sin tawkhibani laisnana nganglibado takhidre khubidu screen na namlaga text da sangdok la yengi reply pirak mandrabadu da nongdairembadu text hazilai comment please no comment screen na namlaga text sing lambai chansu satek da reply pirui nongdairemba hrauzai makhong animak chair da thangatlaga masisu comment ni khaningba khallo aigi proposal accept tore khalage ai thoktabani I love you ichan sor phungatli makhutna humai hummi laisnana matawduda kaino to khalai duna sor phulle aigi wari myam sidara as laisna ichan sor thingatlaga laisna bu kauzai laisna su karino mahai ge tawrapani adubu ko lakhibadagi makhoini wari makha chathana kidre nongdairembagi text amuk laksili I love you na thomjin kibado thamoi da palabo wantha khrabo tawrisibo hoi mai hara kidre where is my world aina thizara iye pande nangumbagi the lawbo wahaina pan mangamdom thamoi na te ko aduga ai nangi world oide nangna ai thibe mathau sutade ichan yetnaram marai phathadat laga sat korak pasida swai lawi ithak thakatna khummi karino aingona minushi pokdaba mato utgano ai nungaite asonba lairamdaba aigi punsida nangna asonba oire nangna ibo hainadaba na taw amana aiba waba yampi nungshiba poktrabaso minushidi khangbiyo paktre ko record laiba nang emotion yam oiba sarakano laisnana haiba wa taraga aibulana logano is adu phataba ngausinaba nangi wa thazaraga mabuk phabi asuk nungsibi tagi wa sibuna thazaroidaba nangi wa du kanadano hairso nangi wa tanaba na kongpande ai lairik page nongdairemba nokmi adhum tawraga kari lairik padoino ngausinaba nangumba lairik ki matang da kari khangdorige wa ngangbada break kha phauko minin sinba wa logano aibu khangnaba honaba nangina thawni nangbu khangnaba honaba aigi thawni ichan chinman chinkhali tawza sari se khallaga aigi punsida nang kaishu oide adogum nangi punsida so ai kaishu ohengano aidi sagi phirep da chatpa mini midna udriba wada chatpa mi sunati asumaran munna khanba mini don't just a book by its cover mapal thongi saktamna aigi masak lepkano ware yamna ko ngausinna bani na ngausinna ro aibu su manghange khangano pisumna ma inkhatkre nongdairemba phuk hagolaga selfie ani ahum sat namlaga ichanda thazilai mini library daini nongdairem mana ichanda nungsiningai toroise atopa mina aibu ngausinaba misak oina uraso ichanda di nongdairem ba phabanu pani khanpham thoi ichan su nongdairem mana tharakliba photos amadi text su yinglaga ngakna photo gi wabu kaino thazadaba haidudi nangonda leire lapna mafam sida lakpani awatpam leirakpada ningsingo aigi lairikti nangi lairikni paningba pawa yani launingba lawba yai academic syllabus ki oraso general gi bo oraso apamba khanbagi khudong chaba piri karigumba kanda ahenba thamoy amma mathau tarak labuso aigi se lawba yani lairik pani dai patho khangsingadaba amana nongdairem mane ichanbu kaidong nungda khakmang haloi awangba pamel upal thauta thangatlaga laika fanda nei sa tamangani aina haigado haibo min insin malawgano ado ain insin madi lawwe
ꯑꯔꯣꯏꯕꯗ ꯀꯥꯔꯟ ꯃꯇꯦꯛ ꯑꯃ ꯊꯦꯠꯆꯤꯜꯂꯝꯂꯒ ꯑꯣꯐꯂꯥꯏꯟ ꯆꯠꯈ꯭ꯔꯦ ꯅꯣꯡꯗꯥꯏꯔꯦꯝꯕ ꯏꯆꯟꯕꯨ ꯑꯔꯨꯕ ꯐꯣꯡꯕꯗ ꯋꯥꯔꯒꯗꯕ ꯃꯔꯧ ꯂꯩꯕ ꯋꯥꯉꯥꯡꯅ ꯀꯨꯞꯁꯤꯜꯂꯒ ꯊꯝꯕꯤꯔꯝꯂꯦ ꯏꯆꯟ ꯎꯡꯂ ꯂꯩꯕꯗꯣ ꯀꯌꯥꯝ ꯀꯨꯏꯔꯕꯅꯣ ꯈꯪꯗ꯭ꯔꯦ ꯂꯩꯁꯅꯥꯅ ꯀꯥꯡꯈꯜ ꯊꯥꯅ ꯊꯥꯅ ꯂꯥꯎꯈꯠꯂꯛꯏ ꯅꯅꯥ ꯄꯪꯉꯕꯣ ꯀꯩꯅꯣ ꯑꯗꯨ ꯀꯟꯅ ꯂꯥꯎꯔꯛꯏꯗꯨꯕꯣ ꯏꯆꯟ ꯑꯁꯨꯝ ꯁꯥꯔꯒ ꯉꯥꯡꯂꯛꯄꯗ ꯂꯩꯁꯅꯥ ꯏꯁꯧ ꯂꯥꯡꯉꯛꯏ ꯉꯁꯥꯏꯗꯒꯤ ꯉꯥꯡꯕ ꯁꯛꯄ ꯇꯥꯗ꯭ꯔꯤꯗꯣ ꯅꯋꯥꯗꯧꯕꯩꯔꯣ ꯅꯠꯇꯦ ꯅꯋꯥꯁꯨ ꯃꯤꯇꯤꯡ ꯌꯥꯎꯔꯤ ꯁ꯭ꯋꯤꯆ ꯑꯣꯐ ꯊꯝꯈ꯭ꯔꯦ ꯍꯥꯏꯗꯥꯏ ꯑꯗꯨꯒ ꯀꯅꯥꯒꯅꯣ ꯅꯪꯅ ꯑꯩꯅ ꯉꯥꯡꯕ ꯇꯥꯗꯒꯩ ꯃꯦꯁꯦꯖ ꯊꯥꯅꯔꯤꯗꯨꯅ ꯂꯥꯡꯃꯜꯂꯦ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ ꯊꯪꯅꯕ ꯀꯥꯗꯩ ꯂꯥꯎꯔꯛꯄꯅꯤ ꯂꯩꯁꯅꯥ ꯏꯆꯟ ꯌꯦꯡꯅꯤ ꯂꯩꯁꯅꯥ ꯐꯦꯠ ꯂꯥꯎꯈ꯭ꯔꯦ ꯀꯥꯡꯈꯜ ꯍꯥꯡꯗꯣꯛꯂꯒ ꯆꯪꯈ꯭ꯔꯦ ꯁꯤꯗ ꯊꯣꯛꯅꯕ ꯅꯪꯅ ꯁꯤꯟꯕꯅꯤ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯔꯤ ꯂꯩꯃꯤꯟꯅꯕ ꯂꯩꯁꯅꯥꯅ ꯉꯥꯡꯂꯤꯕꯗꯣ ꯇꯥꯔꯁꯨ ꯈꯨꯝꯗꯦ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯊꯥꯔꯛꯂꯤꯕ ꯁꯦꯜꯐꯤ ꯐꯣꯇꯣꯁꯤꯡꯗꯨ ꯌꯦꯡꯂꯒ ꯑꯁꯦꯡꯕꯔꯥ ꯑꯆꯨꯝꯕꯔꯥ ꯆꯤꯡꯅꯔꯤꯕꯗꯣ ꯀꯣꯛꯅꯕ ꯍꯣꯠꯅꯔꯤꯉꯩ ꯎꯔꯛꯏ ꯇꯦꯕꯜꯗ ꯂꯩꯔꯤꯕ ꯑꯂꯥꯔꯝ ꯀ꯭ꯂꯣꯛꯇꯣ ꯃꯉꯣꯟꯗ ꯄꯤꯔꯛꯂꯤꯕꯁꯤꯒ ꯆꯞ ꯃꯥꯟꯅꯩ ꯑꯂꯥꯔꯝ ꯀ꯭ꯂꯣꯛ ꯑꯁꯤꯅ ꯇꯥꯛꯂꯦ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯐꯣꯇꯣꯁꯤꯡꯗꯣ ꯃꯤꯅꯝꯕ ꯅꯠꯇꯦ ꯏꯆꯟꯒꯤ ꯈꯨꯠꯇꯒꯤ ꯃꯣꯕꯥꯏꯜ ꯅꯥꯟꯊꯈ꯭ꯔꯦ ꯃꯥꯅ ꯂꯪꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯕ ꯑꯦꯂꯥꯔꯝ ꯀꯣꯛꯇꯨꯗ ꯃꯤꯠꯌꯦꯡ ꯊꯝꯂꯛꯏ ꯀꯗꯔ ꯍꯩꯈ꯭ꯔꯕ ꯅꯣꯡꯗꯥꯏꯔꯦꯝꯕꯅꯤ ꯄꯣꯛꯄꯗꯒꯤ ꯌꯥꯎꯔꯛꯂꯕ ꯆꯀ꯭ꯔꯤ ꯑꯃꯁꯨ ꯂꯩꯖꯕꯅꯤ ꯊꯃꯣꯏ ꯌꯧꯅ ꯃꯤꯇꯥꯕ ꯄꯣꯠꯁꯛ ꯊꯝꯒꯟꯗꯦ ꯑꯗꯨꯕꯨ ꯃꯤꯇꯥꯈ꯭ꯔꯕꯗꯤ ꯂꯦꯝꯅ ꯊꯥꯗꯣꯛꯄ ꯇꯧꯔꯛꯇ꯭ꯔꯤ ꯃꯥꯅ ꯊꯃꯣꯏ ꯌꯧꯅ ꯃꯤꯇꯥꯈ꯭ꯔꯕ ꯏꯆꯟꯕꯨ ꯑꯉꯝꯕ ꯄꯥꯡꯒꯜ ꯊꯧꯅꯥ ꯄꯨꯊꯣꯛꯂꯒ ꯃꯥꯒꯤ ꯑꯣꯏꯅꯕ ꯍꯣꯠꯅꯔꯛꯄꯗ ꯃꯍꯥꯛ ꯃꯁꯥꯒꯤ ꯏꯖꯠ ꯂꯝꯆꯠ ꯁꯥꯖꯠ ꯄꯨꯝꯅꯃꯛ ꯁꯤꯗꯣꯛꯄꯗ ꯆꯤꯡꯅꯕ ꯄꯣꯛꯂꯣꯏꯗꯕ ꯃꯤꯁꯛꯅꯤ ꯀꯣꯔꯧꯍꯟꯕ ꯅꯣꯡꯃꯗꯣꯜ ꯊꯛꯇ ꯊꯣꯛꯂꯤꯕ ꯉꯥꯟꯊꯣꯏꯔꯤꯕ ꯃꯍꯥꯛꯀꯤ ꯃꯉꯥꯜꯅ ꯃꯥꯂꯦꯝ ꯊꯛꯇ ꯌꯥꯡꯅ ꯌꯩꯊꯔꯛꯄ ꯄꯨꯡꯐꯝꯅꯤ ꯇꯟꯊꯕ ꯆꯣꯛꯊꯕ ꯃꯇꯝꯅꯤ ꯑꯇꯟꯕꯅ ꯌꯣꯝꯂꯕ ꯃꯍꯩꯔꯣꯏꯁꯤꯡꯅ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯕ ꯇꯜꯂꯕꯁꯨ ꯈꯦꯡ ꯈꯦꯡ ꯂꯥꯎꯕ ꯃꯍꯩꯔꯣꯏꯁꯤꯡꯅ ꯃꯨꯛꯊ꯭ꯔꯨꯕꯤꯒꯨꯝ ꯀꯣꯂꯦꯖꯇ ꯄꯥꯏꯔꯤ ꯂꯥꯏꯔꯤꯛ ꯍꯩꯕ ꯍꯩꯇꯕ ꯇꯣꯞꯅ ꯊꯝꯈ꯭ꯔꯒ ꯂꯥꯡꯕ ꯉꯥꯎꯕ ꯄꯥꯝꯖꯕ ꯀꯌꯥꯁꯨ ꯏꯟꯈꯠꯂꯛꯄꯒꯤ ꯏꯔꯥꯡꯗ ꯂꯥꯛꯆꯔꯤꯕꯅꯤ ꯀꯣꯂꯦꯖꯇ ꯏꯆꯟꯒ ꯂꯩꯁꯅꯥꯒꯁꯨ ꯊꯦꯡꯂꯞ ꯆꯠꯁꯤ ꯍꯥꯏꯅꯗꯨꯅ ꯂꯩꯔꯨꯕꯗꯒꯤ ꯁꯥꯇꯤꯟ ꯑꯃꯃꯝ ꯇꯨꯞꯂꯒ ꯂꯥꯛꯂꯤ ꯇꯁꯦꯡꯅ ꯂꯥꯛꯅꯤꯡꯕꯒꯤ ꯂꯥꯛꯄ ꯅꯠꯇꯦ ꯈꯥꯕꯒ ꯇꯌꯥꯜꯒ ꯎꯅꯤꯡꯕꯒꯤ ꯂꯥꯛꯄꯅꯤ ꯂꯩꯁꯅꯥꯅ ꯁꯥꯇꯤꯟꯗꯣ ꯐꯠ ꯊꯨꯞꯆꯤꯜꯂꯒ ꯉꯝꯗ꯭ꯔꯦꯗ ꯀꯔꯤ ꯈꯨꯠꯁꯥꯅꯣ ꯁꯥꯇꯤꯟ ꯇꯨꯞꯄꯩ ꯀꯩꯝ ꯀꯥꯟꯅꯗꯦ ꯀꯣꯂꯦꯖ ꯒꯦꯠ ꯃꯆꯤꯟꯗ ꯂꯩꯔꯤꯕ ꯗꯨꯀꯥꯟꯗꯨꯗ ꯆꯨꯝꯗ꯭ꯔꯤꯡ ꯆꯪꯁꯤꯟꯈ꯭ꯔꯒ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯆꯥꯈ꯭ꯔꯦ ꯏꯆꯟꯁꯨ ꯆꯪꯁꯤꯜꯂꯛꯀꯦ ꯇꯧꯕꯗ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯕꯨꯂꯦꯠ ꯈꯥꯝꯖꯤꯜꯂꯛꯏ ꯇꯨꯡꯗ ꯁꯅꯥꯊꯣꯏ ꯇꯣꯡꯂꯛꯏ ꯁ꯭ꯀꯨꯜ ꯌꯨꯅꯤꯐꯣꯔꯝꯁꯨ ꯁꯦꯠꯂꯤ ꯍꯦꯛ ꯈꯥꯝꯕꯒ ꯁꯅꯥꯊꯣꯏꯁꯨ ꯂꯩꯁꯅꯥꯒꯨꯝ ꯆꯦꯟꯁꯤꯜꯂꯒ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯆꯥꯈ꯭ꯔꯦ ꯅꯣꯡꯗꯥꯏꯔꯦꯝꯕꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯆꯪꯁꯤꯜꯂꯛꯂꯒ ꯌꯥꯝ ꯆꯥꯁꯤꯟꯒꯅꯨ ꯂꯣꯛ ꯊꯨꯡꯅꯤ ꯂꯩꯁꯅꯥ ꯂꯩꯔꯝꯕꯗ ꯏꯆꯟꯁꯨ ꯌꯥꯎꯔꯝꯒꯅꯤ ꯈꯟꯅ ꯐꯠ ꯂꯩꯊꯣꯔꯛꯄꯗ ꯏꯆꯟꯗꯣ ꯃꯥꯒꯤ ꯅꯥꯀꯟ ꯑꯣꯏꯔꯞ ꯂꯦꯞꯂꯝꯃꯤ ꯏꯆꯟꯅ ꯀꯔꯦꯝꯅꯔꯞ ꯇꯧꯅ ꯃꯁꯤꯔꯣ ꯃꯤꯅ ꯏꯟꯁꯤꯟꯕ ꯂꯧꯒꯅꯨ ꯍꯥꯏꯗꯣ ꯀꯔꯤ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯃꯈꯥ ꯇꯥꯗ꯭ꯔꯤꯉꯩ ꯁꯅꯥꯊꯣꯏꯅ ꯀꯧꯔꯛꯏ ꯗꯗꯥ ꯈꯔꯒ ꯆꯥꯈꯤꯒꯦ ꯅꯣꯡꯗꯥꯏꯔꯦꯝꯕꯁꯨ ꯁꯅꯥꯊꯣꯏꯗ ꯑꯣꯟꯁꯤꯜꯂꯒ ꯌꯥꯔꯦ ꯆꯥꯔꯅꯨ ꯑꯃꯇꯪ ꯆꯥꯈꯤꯒꯦ ꯁꯅꯥꯊꯣꯏ ꯃꯇꯧꯗꯨ ꯏꯆꯟꯅ ꯀꯨꯞꯅ ꯌꯦꯡꯂꯒ ꯑꯉꯥꯡꯅꯤ ꯀꯥꯏ ꯏꯀꯦ ꯀꯦꯁꯤꯟꯅꯔꯗꯅ ꯄꯛꯁꯨ ꯄꯛꯇꯦ ꯀꯔꯤ ꯍꯥꯏꯕꯅꯣ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯈꯪꯍꯪ ꯍꯪꯉꯤ ꯏꯆꯟꯁꯨ ꯈꯖꯥꯏ ꯁꯨꯛꯇꯠꯂꯒ ꯌꯥꯝ ꯆꯥꯅꯩ ꯌꯥꯝ ꯂꯦꯝꯃꯤ ꯍꯥꯏꯕ ꯂꯩꯁꯅꯥꯅ ꯏꯆꯟꯗ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯑꯃ ꯄꯤꯁꯤꯜꯂꯛꯏ ꯃꯗꯨꯒ ꯑꯣꯟꯁꯤꯟꯅꯗꯧ ꯁꯔꯨꯛ ꯑꯁꯤ ꯃꯆꯥ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯖꯨꯠ ꯆꯥꯗꯝꯅꯦꯅ ꯀꯔꯤꯝ ꯍꯥꯏꯗꯦ ꯅꯣꯡꯗꯥꯏꯔꯦꯝꯕꯗꯣ ꯑꯗꯨꯕꯨ ꯅꯣꯛꯐꯦꯠ ꯇꯧꯕꯗꯤ ꯍꯦꯟꯖꯤꯜꯂꯛꯏ ꯂꯩꯁꯅꯥꯁꯨ ꯗꯨꯀꯥꯟꯗꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯈ꯭ꯔꯦ ꯏꯆꯟꯅ ꯑꯉꯥꯡꯁꯦ ꯀꯔꯤ ꯋꯥꯍꯩꯅ ꯊꯦꯝꯒꯦ ꯑꯩꯒꯤ ꯃꯥꯡꯗ ꯇꯧꯒꯦ ꯌꯥꯎ ꯇꯧꯕ ꯃꯥꯟꯕ ꯑꯃ ꯌꯥꯎꯔꯤ ꯅꯪꯅ ꯁꯨꯃꯥꯏꯅ ꯇꯧꯔ ꯑꯩꯅ ꯀꯜꯂꯛꯄꯤꯗꯧ ꯃꯥꯟꯕ꯭ꯔꯣ ꯋꯥꯏ ꯁꯪꯉꯤ ꯏꯕꯨꯡꯉꯣ ꯅꯪꯒꯤꯗꯣ ꯑꯩꯉꯣꯟꯗꯔꯣ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯃꯁꯥꯅ ꯃꯁꯥꯗ ꯈꯨꯗꯣꯝꯕꯤ ꯅꯝꯖꯩ ꯉꯔꯥꯡ ꯍꯥꯏꯔꯛꯈꯤꯕꯗꯨꯒ ꯉꯁꯤ ꯇꯧꯊꯣꯔꯛꯏꯁꯤꯒ ꯌꯥꯝ ꯊꯤꯅ ꯆꯥꯟꯅꯗ꯭ꯔꯕ ꯑꯗ ꯁꯨꯝ ꯍꯥꯏꯕꯅꯤꯗ ꯁꯤꯔꯤꯌꯁꯂꯤ ꯖꯦꯂꯁ ꯀꯥꯔꯤꯔꯣ ꯑꯩꯉꯣꯟꯗ ꯂꯨꯛꯊꯔꯞ ꯇꯧꯅ ꯃꯔꯧ ꯂꯩꯅ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯏꯆꯟꯗꯤ ꯆꯤꯟꯕꯥꯟ ꯁꯨꯛꯂꯒ ꯆꯠꯊꯣꯛꯑꯦ ꯁꯛꯇꯥ ꯅꯉꯣꯟꯗ ꯀꯩꯗꯧ ꯖꯦꯂꯁ ꯀꯥꯗꯣꯏꯕ ꯅꯠꯇ꯭ꯔꯒ ꯈꯝꯕꯜꯂꯤꯔꯣ ꯑꯩꯅ ꯉꯔꯥꯡꯁꯨ ꯍꯥꯏꯈ꯭ꯔꯦ ꯉꯁꯤꯁꯨ ꯑꯃꯨꯛ ꯍꯥꯏꯔꯤ ꯃꯤꯠꯅ ꯎꯕ ꯈꯨꯗꯤꯡ ꯑꯆꯨꯝꯕ ꯅꯠꯇꯦ ꯅꯥꯀꯣꯡꯅ ꯇꯥꯕ ꯈꯨꯗꯤꯡꯁꯨ ꯑꯆꯨꯝꯒꯅꯤ ꯂꯩꯇꯕꯅꯤ ꯌꯥꯝ ꯋꯥꯖꯩ ꯂꯩꯁꯅꯥ ꯑꯩ ꯑꯁ꯭ꯋꯥꯏꯗ ꯂꯩꯔꯝꯒꯦ ꯂꯩꯊꯣꯛꯂ ꯆꯠꯈꯤꯒꯦ ꯇꯧꯔꯛꯄꯗ ꯏꯅꯥꯎꯕꯒ ꯇꯌꯥꯜꯒ ꯄꯥꯏꯁꯤꯜꯂꯛꯏ ꯇꯌꯥꯜꯅ ꯃꯁꯥ ꯉꯝꯗꯕ ꯑꯉꯥꯡꯁꯦ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯄꯤꯖ ꯂꯩꯔꯕ ꯏꯅꯥꯎꯕꯅ ꯅꯣꯏ ꯆꯦꯅ ꯀꯔꯤꯝ ꯄꯤꯖꯔꯛꯀꯅꯣ ꯍꯥꯏꯔꯛꯈꯤꯗꯥꯏ ꯅꯣꯡꯗꯥꯏꯅ ꯌꯥꯗ꯭ꯔꯁꯤꯅꯦ ꯉꯥꯡꯅꯕ ꯅꯣꯏꯅꯤꯁꯨ ꯈꯔ ꯍꯥꯏꯌꯨ ꯁꯅꯥꯊꯣꯏꯅ
ดาเตยได้นาวบะไอ้งาเสียกซามลุยเรฮอเรนุมิดาควยดะจากซาเซเตยานะชาละลุยเรเลสนาอิงงึกนะคณะโนมาบ่โอ้นองไดเรไม่มาจันลุปีนี่เตยากีวาสเดอิจันเลสนายิงนี่นองไดเรบสูอิจันนี่ยิงละกะปิซุมอันนี้อินคัดละกะขังละบระไฮกุมอิงกิตตอเรอีอีกายเรอีเลสนาเกอิจันกะสนาถอยนะดาเตยาอินามะรออินาวบนะมานี่น้อยดาเตยากีอินามะนี่ไกายนะดริบอินามะคราเลยเร X โอยคิบระคังโพติเตยานะตานุดิโก X ไกายนะสีนี่สนาถอยนะมาเนี่ยควยดากีอินามะรออิจันมุนี่หังลิบโดมายามดุอีคังคังนี่น้องไดเรมันเนี่ยมุสิตตบมองได้โดเรอีกายเดโนนัตเตละวายนุปีโลบิดงนุปานัตเตเตยานะจุมนะหายุดนะนังดูพัซมันเดียดูฟอกเดียละวายบุละวายหายวันนี้สาวรีรองน้ำมันบิสิเทเวนังวันเดสุลวายมาจะหายดับรอยบุไกสุหายรักคิดเรตยาอิจันสาวนิงละบันีอดูบุอีกายบันระไกสุหายรักเตอินาวบันมาข้าตานรักตันบะน้องไดเรมปกิบุเลตกิโซมุลละกะสนาถอยได้เรหายลาวไอทินเกนบุงสักตาสิกะจัดละดียาระรอยสนาถอยฮราวมายามเดจัดละกิหายรัมละกะอินาวบกิตุงอินะเครเลสนานะตยากีปัมบอมไปเรกจิงเครมาดูดนองไดเรมมันปัมบอมพันดกละกะไอสมตะจิงบิวดนะน้อยนาปาดจิงฮัลโหลอีปาดิฟละกันปัลเละกะดกให้เนาะนังละวายนุปีปันบดิยาบรอรีเวนส์ลาวรีรอลูกท่ารกะกะเรียมนรับตองนโนอีอมุสโนเครมาสิดโอเรมานมาปุ่มทิดปะมาตาวดูอิจันนะคานียิงละกะอุสจิราอุสตะวันติกะเรียมนบันีชาวขตบะมาดูมองดูนะไอ้บุสุขันจะบสัยน้ำมังดุสุมังลุนเบราเลยที่ให้จริบะตัวบุตรฟู I love you มาสิมาดีกาวกันน้อยนับปาดให้รู้สึกเพลลาวร์จัดขี้สันน้องได้เรียนมันจันตานมามองดาลาวายนุปีนังงอรบมาดูบุหายไปยาบวารออิจันสุกละกหันในยิงทอรีมาดูด้านน้องได้เรียนมันมาขุดนั่นลับสันเสียมละกอุดสิลีอิจันดูไปทกละกเกลานสินเครน้องได้เรียนบัสุนกมีดูการดูอันสินเคร